Paite Tuailai Faulna Taramna Okpagi Gerol ama Thadorakli. Aikoi the Paite Tuailai Paulna Federation of Civil Society Organization Focs na propose story ba Mars Nipan Lisingani Kunmangagi Peace Expedition Asibu Taramna Okchari amasung Isana Kudong Tiba Adu Khangna Lamka Jongamda Khongdabiu Aikoina Adombu Detonating Fuse Court ki Malasing Aduga Yot ki Kutubna Taramna Okchagani Masida Thoklakpa Pamdaba Thodok Singi Tekchak Focs na pugadbni 1947 da Bharat na ningtamba fangdringai mamangda lamka ningtamba fangki Aikhoigi ipa ipu singna lam asigidamak ikheng takivani Aikoi Josuan Mar Jomi Kuki Mijona lam asibu kannaba hotnabada thoklakpa pumnamak ngakthokani Aikhoida singnarakpa khudingmak hanba leitana lanthengnagani Aikhoina maitai mathau tade makhoina su aikhoigi mathau tade chahi ani hena aikoi tokhai leiraklabani masina takpadi aikoi amana amabu yaudana hingba ngammi haibasini afaba yumlonaba oin ama oina laku natraga lakloitabani natrabadi aikhoina buffer zone da laman khumbaga loina unagani nakhoina aikhoigi church sing mai thadokhi aikhoigi mi singbu hatpatupa tawki aikhoigi mi nupi singbu ijat manghanki Pochai amangata thokhanba pot huba amadi yum kyabu tangkoi olhanki Aikhoina nakhoibu ngakpire haina thazarabadi lamkada laklaga Aikhoi kayamuk saurabage haibadu yeng